Sahi Tratruki Nupamacha ama mayumda hanjilaktre hairi Lampel PS ki Ocean Thokpa Cherol amada Haino Pok Maning Laikai Ligi Thoksom Tamu Sayang Kitruk Mapurebati Barjasorna Ngarang file Tarukiba report amada Mahaki Masan Pathoy Basi Tratruk Tha Asigi Taruki Ayuk Pung Drama Khairom Tarak pada mayumdagi Thokibdagi hanjilaktre haina Imung Manungi Miyosingna Mahaki Khongul Liribudasu Phangbangamdre hairi Nupamacha asi Phut Manga Wangi Mamai Sangtak Tawi Kule Kusuni Masam Muraga Teli Masapai Mahakna Yumdagi Thokibada track pen ama blue red color gi jogging ama amubo t-shirt ama amasung blue color gi sandal ama tongki hairi report asiki matung ina BNS ki section 137(2) gi makada case FIR number 1212024 register dauduna lokhatle hairi makatarakpa update ta Susanpur da lupak karor humpuni thoigi drug phagat hairi Susanpur da gi miyosing Manipur gi wangmada yamlaba drug singaluna na phagat pagi thodok mayam laikiba marakta ngarangsu Myanmar da gi pusilakpani haina thajaba lupak karor humpuni thoirom gi brown sugar amasung what is your haiga su khangnaba WY tablet ga konana nupi ama amasung nupa ama mi ani phagat hairi